Lakhipuronline putoksaba November gi tang 13 irai numit ki Khomjinba Pao tabirase. Ahanbada maroiba Pao. Kasar jila gi Bhuban Chingyauna Assam gi mafam mangada roadway semgatpagi ayaba Kendra Sarkarna pikre. Thabak lawbagi matangda Barak Tampak ki candidate singna phangpham thokpa changdagi masing hanthana yaurakpada Barak Democratic Front na pendaba phongdokre. Kasar Lakhipur Khumanda numit 3 ni chathagadaba ibudau thongnang haraupagi thoram November gi tang 13 da loisilagani. Jenims da MBBS tamnanaba sit chama oirambadu yankai hengatuna sit chama gi yankai oikre. Amasung N Haricharan Memorial Sub Junior Boys Under 15 Football Tournament ki champion Kuki SC na oire PYC na runners up takre. Haujik mapungoi pa pau tabirase. Assam gi mafam mangada roadway semgatpagi ayaba Kendra gi road transport amadi highway gi mantri Nitin Gadkari na pikre. Hairiba mafam manga sigi manungda Kasar jila gi Bhuban Chingdasu roadway ama semgalagani. Roadway semgatkadaba Assam gi mafam manga adudi Guwahati, Gwalpara, Kasar, Haflong amadi Tezpurni. Borjhar plain taphamdagi Khanapara phauba Guwahati da sagadaba roadway aduna kilometer 13 sangani hairi. Handak Assam lengangna grade 3 amadi grade 4 gi thabak lobagi matangda thokiba resulta missing gi changda yenglaga Barak Tampak ki candidates singna phangpham thokpa changdagi masing yamna hanthana yaurakpada lamdam asigi tongan loop amadi mioi kayana pendaba phongdoknari. Hiram asigi matangda Barak Democratic Front ki maigi dagisu pendaba phongdokladuna loop asigi saknairaba mioi kaya ga loinana Silchar gi pensioners barbanda hauki bajumsa kaisa numit November gi tang 8 da Pao gi mifam ama pangthoki. Barak Democratic Front ki chief convener Pradeep Dattaraina Pao gi mifam da hai handak Barak ki oina supnatagi mioi chamaga teret khak thabak khalakli masi yaba ngamloi masigi matang da lengakna Tampak asigi mioi lising amadagi tadana thabak hapkadabani hairaduna masigi matang da tangdangba phirep ama lokatrabadi lakliba November gi tang 19 da pung 12 gi Barak ban lauthokani haina phongdoki haiba wafam Barak Democratic Front ki convener Khaidem Kantagi cherol amada phongdoragli. আমরা তথাপি 1000 ছেলে মেয়ের চাকরির গ্যারান্টি যদি সরকার না দিতে পারে এবং সেই সঙ্গে কেন্দ্রীয় সরকারের উদ্দেশ্যে বলছি মেঘালয়ে অনুপজাতিদের উপর অত্যাচার যদি চিরতরে বন্ধ করতে না পারে আগামী 18ই নভেম্বর সকাল 5টা থেকে বিকাল 5টা পর্যন্ত আমরা সর্বাত্মক বরাক উপত্যকা বন্ধের আহ্বান করেছি। Ibudau thongnang thogun lupki lamjing makhada haukiba November gi tang 9 dagi hauduna Kasar Lakhipur Khuman gi thongnang lampakta chatharakiba ibudau thongnang haraubagi thoromgi garang humni chanba numita Barak Turelda hiang hiren gi thorom pangthokre. Numitari ne chumna haraugadaba thoromasi lagliba ningthaukaba numita loisilagani. Ibudau thongnang haraubagi garang humni chanba numita hiang hiren pangthokibagi matangda Manipuri dagi lengbirakpa amai bilaktagi taurem Khomjinba asumna phongdokhi. Ibudau thongnang gi Lakhipur Khumal gi lai haraubagi ngasi si humni chanba numit aikhoina numit 10 ni harauragadi ngasi mak hiang hiren tongadawdi nate adu aikhoina numit 3 ni haraubani na laisan thirakanda aikhoina lam thokpa leiba lairoi leirakpa sumaba laisan thirakpada aikhoina humni lai haraubagi humni chanba sida yang hiren tanaba se ta yang hiren se yamna lairoi numita khoigi hi sabaina hi sarakanda hijing hirawaidna isai du da loina yang hiren gi wari loina yaw na habda changna haidabda sangai gi siren hana tonghali kanana han tongada bonoina ado luang nongban masa singna adudi yang hiren se aikoi punamak tanar si haidana lai haktakte mai tanakiba adu wo si buthau thongnang gi de ipa ipu haktak singu lai haktak tagi hiang hiren si dum tanaba mak natrasu hiang hiren tongba tanaba iduna thoen yam ka hena tanaba ma sina hiang hiren tongaga
ibudau sina yang hiren lai harau kum tam da tuanga khungang sing sida nungai ai phaba piba ibudau bu yang hiren se tonghan biraga maduda tek ta kai da punchi nung sang ni ba asigi wakhalon da ni ekoi na ngasi ibudau thonang yang hiren humni san basida koina ibudau yang hiren tongjaga doris masini hajani ai se penagi lusing bani mai bana samse sabam jiban nai duni ai taurem mani khomba kha potsangpam aduga ekoi la ise mi taragani thoini athinba akhongbada moi mari aduga maibi taruk aduga ekoi pena maiba mari asini koina laksaris Lagliba November gi tang 13 phawba numit 3 ni chupna pangthokadaba Ibudok Thongrang haraubagi thorom asigi matangda Ibudok Thongrang Thogaluk ki secretary gi pham puriba Arambam Pradipna asumna hai ai samak Ibudok Thongrang Thogaluk ki secretary oina pham pujari ngasi Ibudok beno ni gi harauba si numit 3 ni chupna haibadi November gi tang 9 dagi horaga November ki tang 13 ningthokaba numit phawba ako harau jagani puraga ngasi November ki tang 10 sagol se numit asi akogi ipai pu haktak tagi haibadi mamangai dagi chana raglaba ibudo ibenda wani si Barak turel da hyang hiren tanaba haiduna akoi chana rakhi aduna ngasi asi hyang hiren tanaba numit ni handaki lai harau ba si Lakhidraba armam ni pendro maki imung manung abi aram sagai gi imung manung na nuit mangani aduga Lakhidraba irengbam Nilkumar magi imung manung na nongma aduga benakandi part 2 dagi ex army gopen mahak nasu nongma harau gane na akoi da khangan birakhi supna akoi numit tare ni ka harau jagani Khanghanjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore coursing asida ming chanbagi aroiba numit November gi tang 12 ni Healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga Mobile number 93957324456 da pau phaunabiyo Jenims da MBBS tamnaba sit chama oiramba du yankai hengatuna sit chama gi yankai oire waphamasi Manipur gi Chief Minister Nongthomma Biren nangarang Jenims ki nupa gi hostel number 3 sangapa gi thoromda phongdokibani CM na hai Jenims ta hana ICU tara fana leiramde adubu haujikti masing yamna hengalle oxygen plant thamle kidney transplant tobangamle haujik Jenims ta sagarliba cancer hospital mathang chahi gi February natraga March ta sanganana bhonari haike Jenims hospital gi infrastructure ningthina fagalakpadagi miyam gi awaba khara makhai de kokhan bangamle haina CM na makhata na phongdokhe
ICU leiramidu tara fana function to ya adagi neurosurgery adagi PVIP ki means bed ward leiramde transplanting champion adagi oxygen plant leiramde oxygen plant direct private ki low direct position adagi kidney transplant district not only infrastructure skill Radhanagar gi Maharashtra matungda mathang Tripura gi tongan district ahumda Meiteina taba khungangda Raukhal Gorlila Raslila na chingba pangthokna khre West district ki Bamutia gi Panijoy Dhalai district ki Kuchainala amasung Panchasi aduga Khwai district ki Kalyanpur khungangi awang amasung Kha Khundasu handak chahi gi Raslila pangthokki haina Agartala dagi RK Tarunjit na paudam lagle All Jiribam Sports Association Sinduna October ki tang tara nithoi degi sanarakiba tara taret suba N Haricharan Memorial Sub Junior Boys Under 15 Football Tournament ki ngarang Vidyanagar Sports Complex ta sanakiba final match ta Cookie SC na PYC bu Panjal ani suino da maithiba piduna Cookie SC na champion oikhre aduga PYC na runners up takre Cookie SC ki sanaroi jersey number 10 Samuel amadi jersey number 11 Thangau sangna minute kuntra manga amadi minute humutara da goal singadu chankibani final match asida Joel Chongloina center referee Aziz Haider amadi Joel Baltena assistant referee oikhi aduga KH Nilkamal Singhna fourth referee ki thaudang lauki mana mathum yenthokpagi thoramda All Jiribam Sports Association ki president M Prajakanta Singh donor N Prem Shankar Singh amadi All Jiribam Sports Association ki vice president S Maniton Singhna presidium member Singh oikhi presidium member Singhna champion oiraba Cookie SC amadi runners up takraba PYC team da trophy amadi sel gi mana khusinakhi best player oina KSC team gi jersey number 33 Wangu da pikhi tournament asi Jiri Bazar da laiba N Prem Shankar na mahaki leiki draba mapabungi mingda kachaba tournament ni Aroi beda maroi bapau amukhanna Kasar jila gi Bhuban Singh yauna Assam gi mafam manga da ropeway semgatpagi ayaba kendra sarkar na pikre Thabak lobagi matangda Barak Tampak ki candidate singna phangpam thokpa changdagi masing hantana yaurakpada Barak Democratic Front na pendaba phangdokre Kasar Lakhipur Khumanda numitere ni chathagadaba ibudo thongnang harawpagi thoram November gi tang 13 da loisilagani Jenims da MBBS tamnanaba sit chama oirambadu yankai hengatuna sit chama gi yankai oikre amasung N Haricharan Memorial Sub Junior Boys Under 15 Football Tournament ki champion Cookie SC na oire PYC na runners up takre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare